Chakhaw gi Marilda phunbadagi chahi ani makhairom chaba thakpa yadana lakhibe nupi ama Institute of Liver and Digestive Sciences na Manipurda ahan boina peroral endoscopic myotopy procedure sizinatuna mai pakna layengkhre Kwakaithilda leiba hospital asida ngasi pangthokpa pawgi mifam amada hospital asigi managing director Dr. Nongthombam Suresh Kumar na hai ILDS na mai pakna layengkhiba patient ase masagi chahi 95 rom sure Mahaki food pipe amasung chakhawani gi marakta phaunariba valve adu phunjinkhibadagi chahi ama makhairom chaba thakpa yadana leirakhibani mahaki anaba si hospital asida pukhalakpadagi achalasia cardiani haiba khangbangamki madudagi peroral endoscopic myotopy procedure sizinaduna maipangna lainkhibani thangnaba numitagi patient adu chaba thakpa yaduna mahusagi phibamda hanjilhanba ngamki Esophageal manometry gi khutlai asi awang nongpokta ILDS ta hanboina leire haina su mahna makha tana phongdokhi ILDS lakpa kanda magi anaba se khoina akalesia cardia haina kauba tung makhal gi anaba ni haina esophageal manometry haina ko yamna sophisticated test ama lei madu torok matungda diagnose tobani hairiba anaba asi kari doge haibada chak ki pipe food pipe ka chakhaw gi marakli valve si ko gi hangdok pangam daba tight oidun leiba du makhal gi anaba ni hairiba hojiki anaba si diagnose tor matungda aikoina endoscopy khutangna per oral endoscopic myotomy na endoscopy khutangna toba dugumba operation makhal amani masi sida koi gi chaki pipe sida koina surung ama seme kaimta leak tawdabida aduga surung si gi makha da leiba magi yamna tight valve amasung muscle sing je koina endoscopy khutangda kab matungda release tor matungda hojiki magi hojiki gap si koina menjali operation je tor matungda nongala kanda next day da patient je koi gi hojiki thakpa sa ba immediately ngame Ki daga da pullaga oba kain ta ba yade doctor sure yengba ngamde ai ki ma him tawraga leira dra khalame aduga koi gi kwan pa ni chidai da chi tawraga chidai da phai cha chena chidai chagi ma kala pa da gi hujikti phare cha ba thak pa mahi manai cha bam ta yaram de hanati yot pa ba yaram de hujikti kai chu tawtre